Gangai Thoram Ngarang Dagi Hona Manipur gi Mafam Karada Pangthokpa Hona Kre. Kurumjari Am-Istv Pau Meeting Tabir Basingbu Taram Nokchari Pau Shandona Pizari. Ningsing Batoktraba Matamdage Hona Kabui Furubna Chahi Kudinge Wakchingi Tarahumdoi Nipanba Numita Pangthoktuna Lakpagum Chahi Asigi Oinesu State Level Kabui Gangai Organizing Committee na Sinduna Taruklak Shuba Oina State ki Thakta Kabui Gangai Lisingani Kuntaru ki Thoram Konthausam Mamang Kabui Kulda Pangthokre. Thoram Maduda Bishnupur AC ki MLA Govindas Konthausam AC ki MLA Dr. Sapam Ranjan Singh Lamlai AC ki MLA KH Ibomcha Kabui Union ki President Dr. K Hira Kabui Register of Cooperative Society W Ivohal Singh Konthausam Kabui Khulgi Khulakpa Paufunang Kamsong Konthausam Mamang Kabui Khulgi Khulbu Kamai Gangmumai Amasung Tongan ba CSO Single Luching Basingna Maru Oiba President Member Sing Oina Saruk Yakibaga Loinana Tongan ba Kabui Khul Singdaki Lakpa Kabui Furup ke Miyoi Sing Amasung CSO Singi Miyoi Kayasu Saruk Yake Thoramadagi Manung Chana Konthausam Kabui Khulge Nahasingna Customary Hoi Lauduna State Level Gangai Lising Ani Kuntaruki Thoram Adu Haudoke Thoram Adu Haudoklaba Matungda Nat ki Oiba Thoram Sing Okipai Big Splin Yengba Maiba Chingduna Maira Maishing Hauba Nat ki Oiba Jagoi Isai Singsu Pangthoki Thouramaduga Mari Lainana Chief Case Oina Saruk Yakiba Bishnupur AC gi MLA Govindas Konthausam Isa gi Amasung Aigi Furuki Fanana Bahotna Bada Kari Sukaide Adubu Maduna State Ama Laibak Ama Kaina Bana Machak Oirakpadi Pumna Makki Laibak Thibani Apunba Manipur Amagidamag Ekoi Khudingmagna Achoba Thaudang Lokfam Thoi Phongdoki Mahakna Makhatana Kabui Furupka Mitai Gatana Thanaba Yadaba Mari Kaya Lady Issue Ama Thokpa Matamda Madugi Solution Adu Ekoi Puna Democratic Oiba Mawongda Thiminaba Mathau Tai Haiki Furup Amana Tradition Amana Culture Identity Ngakna Chatlabadi Furup Adu Adumak Hengani Habasi Khangna Ekoina Thabak Thoram Pangthokpa Mathau Tai Phongdoki Goi na alam puni alam goi na alam puni hey kailo puni jo alam go na company kailo sai bo nai na ma company puni jo na company alam puni jo na company Kabui Khunai Asiga, Maitai Jati Asigagi, Anak Pamaridi, Aku Itihasna Saki Oiraba, Adugumba, Maria Mani, Kudamoina Panjarabada, Kabui Salang Maiba, Loktaki Peripheral Asida, Awaba Kayalak Pada, Evil Kayasang Pumatam the Mahana, Napiram Magiwari, Aquina, Nasi Sulinaribani, Adamahaki, Set Kibagi Komun Liranaba, Naharol Kayama. Matamamada Torokibani, Adubungasidi, State level gi Quaitaki Chauba, Kumay Matawada, me Masing Kara Hunteragibase, Karino Hava Matamda, a quickie tradition, a quickie culture, Sidaki Karanathana, Sarkiba, Aduna so Yambai, me see Huntadanaba, a quickie tradition, a quickie culture, see a quickie identity sing out Nabu Setlaga de Quay Purubasi, Matam Queen Labungam Vigani Havagi, a set Patazabadu Mayana. Mayam the Tamjari, Manipur si, Yam the sensitive oiva, Yam difficult oiva, Sarang Naba, Adugumba, Phase Amada, a Koinasi Sedley, Society Amada, Agi community Ama, Idamakta Honaba Havasi, Akaiba Late, Natraka Ayama Pananaba Honaba, Natraka Ayamaki, the Makta Kalaga, Lebak Ama, Natraka State Ama, Patanaba, Mangina Naba, State Ama Kaina Naba Honaba, Yagadi, a Koipunamaki. Madu aran bo oigani akoi human being punamak sing sigi difference mayam malai ai personal interest ai society ki interest mayam
lei maduda akoi conflict situation da laba matungda masibu matau karana solve tawgadagi haiba se koi punna sanction minaraga solve tawna ba honaba matau tai over dialogue without provocation and the intimidation sawhandana makoi bu damka tawdana force nataba akoi dialogue ta lebaga si chanariba ain gi makhada dialogue ta differencing ase resolve tawna ba honaba da akoi punna saruk yaminaba matau tai Amaromda Kabui Union Manipur ge President Dr. Hira Kabuina lamdam asida Jiliarong haiba furup natraga lon amata laite Kabui haiba furupti lai ge haktak ge lai ipa ipuna thambiramba Kabui furup ke lining laishon chatna kanglon kaya tosin nakhibana ngasidi aikhoi ge lining laishon amadi chatnabi nongmagi mangsilakli masi Kabui khunai gi oina afaba khudam nate masina asum makha chatharak labadi nongma natraga nongmadi Kabui furup asi pi tana kaplakhine Masi Kabui Kaktagi Wafam Nate Maita Ichil Inav Singi Suni Maikogisu Pitana Kap Kibagi Wafam Masak Naiba Myoy Amana Fondo Kibalai Kabui Di Kabui Oina Hingse Ipa Ipuna Chatlamba Liklam Aduda Puna Chatlaba Matamda Kuibui Kunaigi Yaifaba Oigani Haiki Jiring Rong Haiba say a hagna hanging ningi. Jiring Rong Haiba Purup Chile Bibro, Maron Chile Bro. I could eat Sagona do not like a hatata la later, but Kabuidi. Kabur sing the Heiserga, Tanjing Pawikoi Levani. A quickie lebak say, Marang to rang set currently. I had a hak Masakandaba. If I put Masakandaba, or a Kigani. Jingagunas and Karana, Larga, Kabuisilite, Jirino Hagadavani had a debate yam Maki office staff. Ying see a Kabui Karaiki Hurry, have said. Kabui Harapam Kandi. Is he no way by my days? Karaiki, Sahiki, the Hurry, have Kandi. It is a God give birth. Ishona, Kubu, Simbi Sabi, Poppy Bani. Ganga has like a Hatata, La Labane, I did liberate the Papio. Post harvesting, low single loyata, Tawaya, Gumani have the Lali. May put Opaki, the Gumani have to Lali. I coina Ganga have say, righteousness over evils deities. Evil God, like Patago to the Queen at Tantoki by Queen Namdana, number happy, Puchino Sandana, Chatter Watana, Tabuk Kuding Matawada, my papa Adu Oibiki, one tone. Sub Divisional Office Soiraba District Ama Oibagi Machak Suna Lairaba Fauba Tanaba Taknaba Kangdana Haitaba Wangoi Kendra Ge Luchingba Thagat Lubana Ngasi Fauba District on Bangamdri. Metric 10 Chahungi Agriculture Department ki Godang Wasi Fauba Sangadabang Sangabang Haina ex-minister Oinam Lukoina Haikre. Manipur ge Chief Minister Oiramba W Nipamachana Hogdoklam Kiba Senior Citizen for Society Wangoi chapter na Safong Kibagi Tara Marirak Shuba Foundation Degi Tharam Wangoi Bazara Laiba chapter Asigi Office ta Pangthok Kibaga Mari Lainana Wangoi Kendra ge MLA Oiramba ex-minister Oinam Lukoina Fongdok Kibani Tharam Maduda BJP Manipur Pradesh ki Vice President Su Oriba ex-minister Oinam Lukhoi Senior Citizen for Society Wangoi chapter ge President K.H. Sharad Senior Citizen for Society Wangoi chapter ge Vice President W Amutombi Amasung KSS Danajisu Saruk Yaduna chapter asi Semgalakibada Yaukiba Amadi Taupuramba Lai Krabasing Saktamda Laikatuna Ikai Kunaki Loinana ex-minister Oinam Lukoina MLA Amasung Minister Oiringaida Wangoi Kendrada Paikat Lamkiba Tabak Singh Utpa Souvenir Amasu Fonki ex-minister Oinam Lukoina Makha Taraduna Chahitara MLA Oiringai Kari Tauram Kibage Haiba Kangdaba Udaba Singna Yamna Hangi Maru Aina Mikhal Lepna Riba Singna Hangba Propaganda Oina Tauriba Sing Ngasi Chahitara Aduda Tauram Kiba Sing Photo Yauna Udle Masida Yengbiraga Kangbiro Taza Bidaba Lairaga So Chatlaga Yengbiraga Kangbiba Yaragane MLA Oidroba Chahi Mari Rom Suraklaba Asiki Mata Masida Su MLA Oidre Haina Tumina Kak Laite Miyangi Kendragi Nungaina Ba Chakwanaba Tawada Bot Kaba Kadaba Haiba Toina Matau Tadraba Kangjay Maduna Ngasi Su Laitana Tanaraga Laitana Tanaraga Takna from Mafam da Chatlaga Taksin Laga Tabak Tauri Tawgadaba Sukaya Lairi Chahitara Aduda Project Oina Tabak Chahunga Humpu Mangadi Utle Chita Hobasu Yauribane Masida Miyangi Mihutni Mihut Oinabane Haiduna Mi Kara Punsilaga Criticize Toba Aduna Politics Nate MLA Oiringai Chief Minister Wangoi Kendrada
kumtha hanbiraklaga kendra asida treasury office hangdo hanki bank su hanki water supply scheme sing purakhi isingi source laitraba fawba lam lairaga pukri tawraga source tamgani haina saramkhibani COVID-19 के मतमदा ngasi board kariba board lepana tawriba sing masak amata ukhide miyam gi awaba makhoina khangkhide ngasi su Manipur da irang thoklaga su atopa kendra singidi lambi thong semli adubu wangoi kendra dagi irang lei haiduna thabak amata tawdre irang asibu wangoi kendra khakta da leibra Imphal West 2 hariba wangoi da leiriba sub divisional office district ama oibagi machak suna leirabani district onabasu hotnaramnaba district onabagi ayaba leiraklaba matamda wangoi kendra gi miyamna tanaba taknaba khangdana haitaba wangoi kendra gi luchingba thagat lubana ngasi fawba district on bangamdre ngasidi wangoi kendra dias or ngasidi wangoi kendra dias or honba fawba authority gi ayaba yaudrabadi honba yadabagi fibamda leide masigumba politics mamangda amukta thengna khedri MLA ni haituna gari khara inaraga chatpana wangoi kendra chakholoi bot kadraba matamnadi mami fawba leiroi haike ranti tawminari ne toise bisen dawdana tawide kon hajiba nati hajiba ai moide criticism tawde afoba tawiro ai khoidage hena afoba tawiro oba sidi prajage mandate ai sidi prajana munna khalaga thadar kadawani vote ai aina sapajai aina wang chawe aina nului aina bebhar aina adune na adu break kadawani tawiro thaba afoba to mathang su dum prajana yarga de to oibigani aduna tabta kaisu 50 meter macha macha ai ga si vote ka hawdrabni vote lemina bani haina sor honba ka si yaro de bu biom na sor honba se yaro de bu biom sigi ranti ko to si de to pukendo to punchi de thenga tri ai jo chief minister ya thenga ra bane ai gi pai bu si mana to lai bade gi ko chief minister ipu ko reng thenga re ya thenga re ranti politician mama ki do sing sigi lai oi kharba mama hoyo ju su koi ba mama amuk ta koi ba moi ke de so ai udri bole pam ba mantri oirama ba mathang de su lebo dori ba cheilu khoina kin de sigi development wa am tau ke hai do ko to ya roi hai si kari no si to ya roi lai ba hoji matam sigi kin de sigi MLA sigi ya ba yaw pange de hai roi ai pange de hai roi ba sing mu di wa lai lok jai ba ai hoji kan dispute lai ba lai ni development wa ta ai pa wi de haskun na ines kun phagalan si mission skun sadri ai di ranti sanari ni politics tawri ni se ai ne sage na angang tharga wa order su pai ba formalities loi chumo asi mi injala ga khana ba chen ba to ba to wi taw se do ai gi di asi ni he ne bote thang lek pa dori ni na masida oi na ai ni kulai oi na chana ba ma su ai oi de oi roi ni ngai leiti huziga tema break amatang lominase Sangai tutorial kwa kathel gi class 9 amasung 10 foundation course ki class lakliba January manga lishingan kunga taruk ki hauzaragani matam sangna ki experience leiraba ningthina khang hairaba oja kayana takpi tambiriba coaching center ni akupa marol gi tamak sangai tutorial natraga sangai hostel kwa kathel ningthem kol da lapiduna tanabiu matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudak ta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup Dada Ibe makigano Alda betamo Sige yung se next time tina check sin na laksila ka tamro banine Dada lang se Juhar habaga am takiderbo Asumna mayam na machalbo ngapshan dugum masige yung masibu asuya ngan kokada batagi next time tina ngapseli next time ti juhar habading ngakok na basim bani zaman technology siya na concrete ka tok na tinaba matamda kapang amuk tihena enggal adli TMT strength is in the way honglagli ba punsigi lambi sida arai ba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule Jolip 100% natural syrup and capsule break matung makha tarapa pauda Universal Friendship Organization UFO na chahi khuding ge chathaduna lakpa Holy Face program ge manung chana Thoubal district ke Nongpok sekmai da leiba Nongpok ningthogi khubamda thauziba
Ningthaugi khubamda thaunibagi thoram ama ngarang haunabi matung ina pangthokre Thobal district ke manung chanba Nongpok sekmaigi Nongpok lehauchingda Nongpok ningthaugi khubamda pangthokhiba thaunibagi thoram aduda UFO gi secretary sing commander sing amadi Manipur gi tongan ba mafamdagi lakpa UFO gi member kayana sarukya loinana anauba chahina lakpada lamdam asida khundaminari ba yalhau furup sing amata oina punsinduna amata oibagi wakhalonda yumfam oiduna nungaiba yaifaba amadi chawkhatpa khunai ama oiminarasi haina ngarangi thoram maduga mari lainana UFO gi maikaidagi leibak miyamda yaifa paujil su pirakle aroibada maroiba pawmukhana pizari Gangai thoram ngarang dagi hauna Manipur gi mafam kharada pangthokpa haunakre Hojik fawbagi oina Am-Istv na pizaba paw mata asida losinjare miteng tabira pumna mapu amukana kramjare